Imphal West District ki Imphal Police Station na konba Uripo Khaidem Laikai Lane number 2 dagi primary school ki Oza Khomdram promote ki yumda sakhangdaba singna hand grenade ama thamjilam lay. Impact News na fangba pawda ngasi yu Khomdram promote ki apokpa Nandakisor na walking chat na ba tholakpa matamda thongal da grenade adu taduna leiba thengnaraki bani hairi. Kudakta police ta paw pibadagi mafamadu da Imphal Police Station ki team ama laktuna yengsin kibaga loinana grenade adu lakhot kre hairi. Taudosi mari lainana police na case ama lakhatuna thizin ba hokre hirambasiga mari lainana Khomdram promote na hai ikhang khanghaudana mahaki yumgi thongal da granite thamjillamliba asi laibak thibani mi tinba amadi mi kungna taba yumlakta granite thamjinduna aki akhang piba si matungda tawbiganu haina mari lainaba singda khangalakli Sisi kang dana aipta gate chida hand grenade amane me kana na kari gi dhamakta thambiramino haibusu koi bhat ta dre haining ba kuning ba leresu hamina raga warushin porpo ya bani adu gate ta kaida bom nung thambi dana tombase masimadi thamoi kitang nuai jeti haitare anu masi matungda mona tawbiganu haina aina media ai thong thajeri